Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi maglawbirasi video call de rong tabi 38 suba tangka chatre nahakti taibangdagi paikhre lapna chaklagum humkhre malangi sahomna angauba fizol na leitingduna lotkhre leichilakta phanglaroi nahaki minungshi uraroi nangi saktam Phonglamdri thamoigi warolsu hairamdri pukningi wasu khanghallamdri thamoigi ihulsu Taibang sintha lepa thawai hakchang pothaba matam adu yaure tamlamdri pukningi wa maithiraba amagum chatle asiba kauba mahakti siba haiba nairaroi ahingba haiba jiba singidi asiba haiba se ishorna pibiba pumnamaktagi thoiraba athoiba khudolni Khudol asi isa khangda laururi amuk handokpa yadaba khudol oibana isorna pibi khraba khudol asi uduna chatle isorna pirakpa yathangdi kaidongnungda hitokpa ngamloi tamkhrabani aingondasu asi bahaiba khudol asi isorna ikhraba aigi punsi wari mikupsida loikre aigi punsi wari su amuk khana semjinduna ithabasu yararoi Pung yengna ngairakli basi fanadi kuiraklabani sonthaganba thamoido sontharakli ngaiba haibasina magi saruk oiradra ngaibiba haibadudi magi punsida leiraroidra kayam kuina ngaikini ngaibagi chokthaba fauram loidaba thamoini khalurabra aigi itau uraga minamningba namthak tawningba faubra aingonda minamlaga penba faubra aise kayamuk yamna otpikigadaba watlibagi malemsida leiriba mipum khudingmakna Aibu minamkhigi ninglibra Magi birthday numitsu nganbabu lakpa fana kuina ngairaga lakhidaba mana wakiba kapkiba ikaikiba ngasina amu jinglena mabu minambire khanduna sinthanaba ngairiba magi marup asengba oiriba birang madi Sylvia gi nungaitabada saruk yanaba thauranglakle tharakliba message to amuk hanni yenglai lakpa horabani ko Aina haiba mafamdada ngairamo kuiroi ai thuna yorani ngasidi wa yamna haiduni aigi wa taraga nangak sungaktuini nang nangakwana tawdo ai yengningi uningmana ngauri aise helicopter ra aeroplane amada laklamana sufa bazani thuna yoraknaba message to paraga amu sir lakre habidi khangi message ki warolduna amuk sukhalali kariwa bo hairaktoino haina fana kuire leplakli basti lambi mapana tuda sorok oibana chatok sasin tawriba gari horn makhona achikpa haibadudi oidri miyoi kayasu magi thabaki bu oiribra anakpada chatpagi oiribra makhongna chatpasu yauri Sylvia na leplingai gari lakpa ngaiba manduna arakpa gari singna khamlakpasu yaudaba natte Kuimalle lakpa hauri haina tharakiba message ki pungphamga yengnarurabadi mana hojik ngairaklibasi kuiraklabani La e hairabanina yauzaraklasani khanduna sum ngairakpani lakmandrabadudadi hallage khanduna junglengi number da call tawrai switch off harakpaduda Sylvia matha sari sarnasu minambire haina mabukta khalai sauningboy kai oi mayumdo oina changlagi haina tawrakpada call ama lai yenglubada mama thaba number oirami Hello ma Somdei bemcha pakhatpagi khonjel da hairai Bem, nang kadai dilege, yam thuna yumdam dalao. Sylvia kaidawrabano khanna hanglai. Mama, kaidawrage, aigi chatpham mama da hairami dudi. Wa makha taranu bem, nang yumda satlao, mama thamage ko. Hairaga phone dusu fatkakre Sylvia su kaidawrabano khanna mayumdoina halai. Ngahaki matung mayum yorakle. Ibem chadi pakhatpagi mawongda sumangduda hangkat handa chatuna lerami. Sylvia di ingak-ngak-i aduga hanglai. Mama. Bem, nang paum ta tadribro. Kai paum mama. Sylvia gi mama ibem cha nungaitana maithong makshina hairai. Noi sir jinglendo accident to ina hai. Papa na hairakpani. Nang papa su pau tabaga office tagi lakrabani. Karino hariba wasi kyan mangli Sylvia di sir unarudina haina sir lakpa ngairubani lakdre haina su saurubani
mamana tamlaklibba paw si ma thajaba sungam ngamdabani walonda mamana sum yengduna leibani ibimcha kapli makha tarai noi sir Chinglen gi accident tawraba matungda mana soktuna leibado video namlaga social media da wai charabani nang asigi phone ngamta paidabroba kimta khangamdribasi noi sir gi pibamdu ubada imadi kainoma tawri sasi hey sor nang na chambiyu ko Chinglen bu asoy gamdagi kanthokpiyu ko nang yumda lengdana leiramu papa yorpaga ngahakta chatluge Sylvia walan amata nganglakidre karino haiba wakal sina langtaknaba khoirangnaba helhalli fana hairabasu thajaba ngamdri hauzik phawba ibohalsu getagi garigi hondu kanna khonglai mala e khanganba oira male hon makhonduda ibem chasu hatu chenthorei chena Sylvia da su hairami bem mama chale ko tang phajana leiramu lakningaga su kona lao hauzi kidine mama hoi hana chalamage haina chenthokre ngangnaruba tawda kari kakhalakpaga ibohol su thawkre Sylvia sumang duda machi lengda lepli phone duda muksu thajadana Chinglen tharakhiba message tu hanna yengli aduga karigumba wakalama lakpagumna net on tawduna WhatsApp changlai aduga status hana yenglai mathang 5 minutes ago haina status matang lerami thamnaramliba status ki video adusu manabagumna loina tawri kana ama hanna yengdringai Rebecca gi hanna yenglai caption dana asumna iri kaino sir nangna tawribasibo yam thajadi sir mapugi leikolda ingna leibo oyuko sir ngarangdo oiraboi ningi sir nai khoibu cheingang tawduna larik takpi khibado sir nangina gundi malim sina mutpa naidri phawda lehoragani afaba mise ishorna thuna lokshin bi haini adugiro sir nangna malem ase thadoklamiba sir nang amuktadi halakhoba hey sir gi mahut ayoina lokshin biyo pana pisu marik sinthaba horakle video du fo fazana yengba ngamdri leiriba Chinglen gi fibam thina sopa matawduna manga chap manari Sylvia di makuta pariba phone adu leimaida taki lepkiba khongfam su hongde yengkiba mityeng su hongde ningsinglakle haujikta Chinglen hairamba khuding urakle mitmangda Chinglen gi saktam su karigumba wa ama haigani haina tattana hairakhiba adusu kari wanu haiba khangningbana ngawre video duda Chinglen gi saktam ukhrabasu thajadaba amadi adum pokli ngarang Chinglen unasi haina thanakhiba message bu maningsingduna Chinglen kaisu tawdi hanagum kaisu tawda leramgani haina aduma khali khanjabagi wani pukningdudi awaba amana jayetnabagum nungaifam khangde sinthabasu lepte mitlugi pirangdi ashumna mayamdu wawa launari car amaga truck amaga accident thokle car driver dusu khudakta siri truck driver dusu khudakta siri laibak phaba mana car adusu driver dagi henba atopa mi yaramde truck adusu driver natana atopa mi yaramde driver oiriba animak na sirabada tainafam leita karisu toba ngamnadre phone gi ring lakpaduda Sylvia sugyan lai makhada tariba phone du laukhatli aduga phone de yengdana paikhatli wadi amata londe hello Sylvia tadro aima tadamale Sylvia network na oiraboi ningduna call du kaklaga amuk hanna tawrai handaksu call de receive tawi adubu wadi londe hello tarabo Sylvia tararoidoni aina bo kainom haige khaladi karamba network leitaba mafamda leinoba wa haibaga amta tadrisibo handamukti Sylvia tapna khonjal nikna khumlai tai taraga ngasaidagi narol thoktrido kaiginoba kem tawdi kaidorage khonjalga niklidubo kapliro kapte nang sargi pawdu khanglaba yam thajadi thajaba suk amgamde ado aina phone tawraklise sargi manakta chatluse na haige tawbani hoi hospital da pukrabani sanathoi horaga aikoi hunga hak chaluse loisilamako ai sanathoi horaga lakminarage hairaga phone adu kakre mama ama phone tawsilai hello bem
Mama hoi hospital yauri. Nangsu lakiro. Mama, ai Rebecca hoi galage. Hoi, phare. Adudi lakminaro ko. Mama, sir do kamdaurage. Paukum piba ngamloi daba wahang si hanghaningdabani. Paukum piba ngamloi khanglasu hangdaba yadaba wahang amadi oiri. Tablappa khonjelda sumna hairei. Bem, noi sir si ekhoi bu thadoklami. Wahai asi hairaga ibemcha thawai sokna kablai. Sylvia yumduda mathanta tafam khangre. Amagi natre amagi nungaitabase mathang oirakli. Magi thamoisi mikup amatang haraubase phangrabani. Ngihaki matung Rebecca sana thoisi yorakle aduga Chinglen na leiriba hospital tamna lae. Makoina yaushilakpadadi Chinglengi asiba hakchangbu yumda puthakinaba angauba fina kuptuna stretcher da inthorakle. Matungdana miyoi kharasu kaptuna inarakli. Miyoi singdugi manungda ibohal amadi ibemchasu yauribani. Sylvia madu ubada masadu kainoma taurakle haujikta khalai. Mana Chinglen bu lakpa ngairingai tanjada madi asomda accident thoklamani haiba fana kuinani khetnaribasi mana somda ngaiba amana somda accident. Makoy ahumak machi amanta leptuna hi kapnarai. Chinglen bu ilakliba dusu Sylvia hoina lepliba mapa yaurakle. Sylvia na mangda thatuna ngai ko haibagumna ingit tauri. Kupsiliba fi adu tapna khazik haigatli uri machet kairaba maithong adu. Asuk fazaba sargi maithongni matam amadadi masu sarda ngauzaramlibani. Adubu mikupsida sargi oiramliba phibamsina Sylvia hena nungaitri. Kapna machindasu ashumna lolai. Sarbu ai kairamo haibataine. Sar la ena haibataine. Sarbu ingonda wa haiduinina haibataine. Sir nang aingonda kai haininge. Sir na hainingba pumba loinamak hairo. Aina taraga ngakkanina haitaine. Sir gi wa taraba matungda aina gakpado yengningena haitaine sir. Kaigino sir na aingonda oidaba hairamlibisibo. Nangbu ai unaba lake haiba natro sir. Aiba aduk kuinaga helaga sir na laktrido kaigino. Sir nangna aiga una shiuna shi haribado sir ge sigma na tawshi unabaro. Hayo sir. Sir ge sigma ba tawse aigonda uhanabaro. Sir na aiga una si haiduna tattana hairamlibadubo. Sir ge sigma na tawse aigonda uhangani khanglamabadi sir na ibu una shi na haibado ai yaram loidabani. Aidi sir nangse yam phabra na khanmani. Sir nangdi yam phatlamdre. Sir na ibusu minambi. Sir, nang naigona chalapniba pakongsibu phonglam khu. Sir ge sigma phibam ai yengba lakpa nate. Iting na hana gumna aibu kauduna sir ge hainingba pumba haibiramo. Thajadaba angakpa aina sa tawrudaba khudingmakna aigi laibakta tambiramba. Aduga aina thajana sagatjaba sa kayana thugaibiba tambiramdaba masibu aigi punsirane. Sir na igi khaludaba asase thugaiduna aibu hanagumna kauraklo. Sir, nang aibu kauraroidro. Kangba naidraba turelgi chilgum sinthaba lepa laita pirangsu maning tamli. Sylvia gi matau amadi Chinglen gi angakpa thaudoksina mipum khudingma thamoi kainari machi leishinduna tengthanari. Sir na magi pukningi oibawa amatasu phongdoklamdaba si Sylvia ningamdana tengthari. Kariwano sir na haininglamniba khangingbana masana masabu warauzari. Mamangda sir na unasi haibadu yaramlabadi kariwano haiba khanglamgadabani haina taksi soli. Mikup amagi magundi aduki matik mamal yamna lei. Sibagi pumfamna yoraklabada mamal piduna sel na leibasu fanglaroi. Mikup amagi magunbu chapchana khangausi. Mikup sine yorakpada thamoi taksi sondanaba. Aduk hangna khalludrabasu afaba matik chaba oza amana ashumna manung matam chakidrabadi kananasu nungaiba haunadi. Adugum Sylvia su nungaitana kapchabani. Sarna chalamba pakhong mayamsidi mana phongba ngamda adumak loikragani. Asumna mathau mangam pangthoknaba Chinglen gi yumda purakle.
ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯁꯣꯝꯗ ꯉꯥꯟꯕ ꯍꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯆꯤꯡꯂꯦꯟꯒꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯟꯒꯤ ꯃꯊꯧ ꯃꯉꯝꯕꯨ ꯄꯥꯡꯊꯣꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯁꯤꯜꯚꯤꯌꯥꯗꯤ ꯏꯃꯨꯡꯗ ꯆꯤꯡꯂꯦꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯔꯝꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯄꯝꯗꯨꯅ ꯀꯞꯂꯤ꯫ ꯍꯧꯗꯣꯡꯗꯨꯁꯨ ꯆꯤꯡꯂꯦꯟꯒꯤ ꯄꯥꯎ ꯈꯪꯂꯤꯔ ꯀꯩꯅꯣ ꯁꯤꯜꯚꯤꯌꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯧꯗꯣꯡꯗꯨꯁꯨ ꯀꯞꯂꯤ꯫ ꯁꯣꯝꯗ ꯉꯥꯟꯕ ꯍꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯔꯁꯦ ꯌꯥꯝ ꯊꯥꯖꯗꯦ꯫ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯑꯁ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯔꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯍꯤꯡꯂꯤꯕꯒꯨꯝ ꯈꯜꯂꯤ꯫ ꯔꯥꯖꯅ ꯑꯃꯨꯛ ꯉꯛꯏꯀꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯁꯔꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯕ꯭ꯔꯅꯦ? ꯁꯔꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕꯗꯣ ꯃꯤꯠꯇ ꯁꯨꯝ ꯎꯔꯒ ꯂꯩꯔꯦ ꯑꯩꯗꯤ꯫ ꯅꯥꯎꯕꯁꯨ ꯍꯥꯏꯔꯛꯏ ꯁꯔꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯔꯝꯃꯗꯤ ꯁꯔꯒꯤ ꯄꯥꯎ ꯇꯥꯕꯗ ꯐꯖꯅ ꯀꯞꯂꯝꯒꯅꯤꯍꯦ꯫ ꯕꯨꯡꯉꯣ ꯃꯇꯥꯡꯁꯤꯗ ꯋꯥꯊꯤꯗꯤ ꯅꯪꯁꯨ꯫ ꯋꯥꯊꯤ ꯅꯠꯇꯦ ꯄꯥꯈꯪ ꯑꯣꯏꯅ ꯂꯩꯁꯥ ꯑꯣꯏꯅ ꯁꯤꯕ ꯌꯥꯎꯕꯁꯦ ꯑꯩꯗꯤ ꯑꯇꯩ ꯑꯇꯩ ꯊꯣꯏꯅ ꯁꯨꯀꯟ ꯈꯟꯗꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯁꯤꯡꯗꯨꯅ ꯋꯥꯔꯝꯒꯗꯕ ꯆꯥꯛꯂꯝꯒꯗꯕꯗꯣ ꯍꯦꯛꯇ ꯈꯜꯂꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤꯁꯦ ꯅꯨꯡꯁꯤꯅꯕꯗ ꯌꯥꯝ ꯂꯨꯝꯅ ꯈꯟꯕꯩ ꯋꯥꯔꯕ? ꯈꯜꯂꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕ ꯃꯐꯝ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯑꯩꯅ ꯁꯥꯡꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯃꯅꯤ꯫ ꯔꯥꯖꯅ ꯑꯃꯨꯛ ꯍꯩ ꯌꯥꯔꯦ ꯋꯥꯔꯤ ꯂꯣꯏꯁꯜꯂꯨ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯗꯦ꯫ ꯅꯥꯎꯕꯅ ꯆꯤꯡꯈꯩ ꯅꯣꯏ ꯁꯥꯏ ꯍꯣꯏꯗꯤ ꯂꯥꯛꯇ꯭ꯔꯣ? ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯃꯣꯏꯅꯕꯨ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯁꯔꯒꯤꯁꯦ ꯀꯩꯝꯇ ꯍꯥꯏꯅꯗ꯭ꯔꯕꯣ? ꯃꯈꯣꯏ ꯃꯁꯦꯜ ꯁꯥꯔꯝꯕ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯉꯥꯟꯕꯅ ꯇꯞꯂꯞꯅ ꯍꯪꯂꯛꯄꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯍꯥꯏꯅꯕ ꯍꯥꯏꯁꯦ ꯁꯔ ꯊꯣꯝꯂꯝꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯁꯤꯔꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯅꯗ꯭ꯔ ꯃꯥꯜꯂꯤ꯫ ꯀꯣꯟꯅꯩ ꯋꯥꯗꯤ ꯈꯪꯗꯦꯀꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯉꯥꯟꯕ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗ ꯍꯧꯗꯣꯡ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯈꯣꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯉꯥꯟꯕ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯍꯧꯗꯣꯡꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯉꯥꯡꯅ ꯐꯝꯂꯛꯏ꯫ ꯍꯧꯗꯣꯡꯗꯨꯁꯨ ꯉꯥꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯉꯥꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯗꯣꯡꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤ꯫ ꯁꯔꯒꯤ ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯜꯂꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯦ ꯄꯨꯈ꯭ꯔꯁꯤꯔꯥ? ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯄꯨꯔꯨꯅꯨ ꯌꯣꯛꯄꯤꯅꯕ ꯃꯤ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯅꯔꯣ? ꯅꯠꯇꯦ꯫ ꯉꯥꯟꯕ ꯍꯧꯗꯣꯡꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗꯨꯅ ꯂꯩꯔꯨꯔꯁꯤꯔꯣ ꯅꯪꯕꯨ ꯑꯃꯨꯕꯤ? ꯍꯣꯏ ꯍꯥꯏꯔꯤꯔꯥ ꯇꯜꯂꯤ ꯍꯥꯏꯔꯤꯔꯥ ꯍꯧꯗꯣꯡꯗꯨꯁꯨ ꯑꯃꯨꯛꯇꯪ ꯃꯤꯌꯥꯎ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯁꯔꯅ ꯂꯨꯅ ꯇꯧꯔꯝꯕꯒꯨꯝ ꯑꯩꯅꯁꯨ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯀꯣ ꯑꯃꯨꯕꯤ? ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯜꯚꯤꯌꯥꯅ ꯄꯨꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯗꯣꯡꯗꯨꯒꯁꯨ ꯁꯤꯜꯚꯤꯌꯥꯒꯗꯤ ꯌꯥꯝ ꯌꯥꯅꯩ ꯍꯥꯏ ꯉꯁꯥꯏ ꯀꯞꯁꯨ ꯀꯞꯃꯤꯟꯅꯈꯤ ꯍꯥꯏꯕꯅꯤ꯫ ꯉꯥꯟꯕ ꯍꯧꯗꯣꯡꯗ ꯅꯥꯜꯂꯝꯕꯗꯨ ꯇꯣꯛꯂꯒ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯁꯦ ꯑꯩꯈꯣꯏꯁꯨ꯫ ꯉꯥꯟꯕ ꯍꯣꯏꯅ ꯊꯣꯛꯈꯤꯕꯒ ꯁꯤꯜꯚꯤꯌꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯨꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯍꯧꯗꯣꯡꯗꯨ ꯄꯝꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ꯫ ꯉꯥꯟꯕꯁꯨ ꯁꯤꯜꯚꯤꯌꯥꯒ ꯊꯦꯡꯅꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯊꯦꯡꯅꯅꯤꯡꯉꯤ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯎꯅꯕꯁꯨ ꯐꯪꯂꯝꯗꯦ꯫ ꯉꯥꯟꯕꯒꯤ ꯃꯄꯥꯎꯁꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯆꯤꯡꯂꯦꯟꯒꯤ ꯍꯧꯗꯣꯡꯗꯨꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯣꯏꯅꯗꯨꯅ ꯃꯔꯣꯜꯁꯨ ꯈꯪꯅꯗꯕ ꯍꯧꯗꯣꯡꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯥꯎꯗꯝꯖꯩ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯨꯗꯤꯡ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯤꯜꯚꯤꯌꯥ ꯍꯧꯗꯣꯡꯗꯨꯕꯨ ꯄꯝꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯕꯦꯜꯀꯣꯅꯤꯗ ꯀꯥꯔꯛꯏ꯫ ꯃꯀꯣꯛꯇꯨꯅ ꯕꯦꯟꯆꯇꯨꯗ ꯉꯥꯊꯕꯣꯏ ꯇꯧꯅ ꯐꯝꯃꯤ꯫ ꯍꯧꯗꯣꯡꯗꯨꯅ ꯅꯥꯀꯜꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯐꯣꯟꯗꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯈꯛꯅꯤ ꯀꯣꯜꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯇꯦꯛꯁꯁꯨ ꯊꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯇꯨꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯅꯥꯀꯜꯗꯨꯗ ꯇꯞꯅ ꯊꯝꯈꯤ꯫ ꯐꯨꯝꯕꯪꯅꯔꯕ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡꯗꯨ ꯏꯪꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯤꯡꯗꯨꯅ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯤꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯕ ꯑꯣꯏꯕꯅ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯁꯤꯠꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯟꯗꯨꯅ ꯃꯁꯥꯗ ꯌꯩꯕꯅ ꯏꯪꯕꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯟꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯄꯥꯝꯕꯣꯝꯗ ꯊꯝꯗꯨꯅ ꯁꯨꯞꯆꯤꯜꯂꯤ ꯃꯁꯥꯗꯨ꯫ ꯑꯉꯥꯎꯕ ꯃꯥꯂꯪ ꯅꯪꯅ ꯇꯥꯛꯂꯝꯗꯅ ꯀꯔꯤꯒꯤ ꯏꯐꯝꯗꯒꯤ ꯍꯨꯝꯂꯛꯏ? ꯉꯝꯃꯤ ꯅꯪꯁꯦ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯍꯨꯝꯗꯨꯅ ꯄꯨꯕꯤꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ꯫ ꯄꯨꯕꯤꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ
Hundokpiramli amuk lamakhangda ibu. Lamaknari kakngawnari aigi punsi ase. Humjinbirami nangna nungsigi sahumdi. Hundokpiramli amuk panthongfam yaudrangay norokki lambida. Nangbu karamba mafamdagi humlakkibano? Wanglaba jingdoldagi humlakkibara? Lamba fangdraba nongmadol atiyadagi humlakkibara? Karamba leikoldagi humlakkibano? Karamba namthaki maikaidagi humlakkibano? Hangjari ithanta nangse karamna humlakkibano? He angawba malang, nangi mafam kaidano? Nangi leifamna kadaida? Nangi panthongfam leitabra? Nangidi